Myanmar ga border gi sayenaba leiriba si loisinanaba border gi lampi thokpagi warep lawba leitri haina Ministry of External Affairs na phungdorakli. India amasum yumlonariba Myanmar ani gi ngamkhaida maruoina Manipur sector gi Sandel district ta matam sana ngamkhai gi sayenaba leiriba si leiba ani na loisinanaba honabada border pillar khara nauna demarcation taunaba hotnariba sida Myanmar India na Manipur gi lampi thokhibi yai haina taurakhiba report singasi sengdokladuna Ministry of External Affairs MEA na hai Myanmar leba amadi India ani gi marakta ngamkhagi sayenaba leiriba si loisinanaba gi dama tangkak naina warisanari adubu warishin purakna bahonabada India na Myanmar da lampi thokpagi warep lawba leitri haina phongdorakli report asigi matung ina matam sang India amasu Myanmar leba ani gi ngamkhagi matang sayenaba leiriba si loisinanaba honabada territorial assessment tawduna Cabo Peli gi lam amasu Manipur sector gi Sandel district ki manungsanba molsamda leiba boundary pillar 56 Zangaulen gi BP 66 Khomkot ki BP 67 amasum Zoldam gi BP 68 singyauri maram asina hairiba mafam singasi Myanmar pithoklabadi sayenariba ngamkhai gi isugosi loisinba yai haina agency singna report tawkhiba lekhri Amaromda MEA gi report matung ina MEA na lampi thokpisin bagi matangda aroiba warep lawba amata leiti amasum wari sanabadi adamoksa thari mafam kharadadi warep na ngamdana leiriba lemhoriba ngamkhai gi saruk khara si technical assessment historical record amadi diplomatic negotiation gi kuthangda yanaba purakna bagi panamda wari sanaba si makhatana sangsilakli hainasu minister official na phongdorakli aroiba yanaba ma puraklabasu madu leiba anigi government na lamasida miyeng thamduna pak chawba strategic administrative amasum security gi miyeng de yanaba oigadabani hari propose tawriba territory assessment natragana mapung phaba settlement ama purakpada maphamadu do khunda laitariba misa miyam gi interest state government gi ayaba amasum security agency gi wafam singa si kupna yengdaba amadi khanadaba yaroi ngamkhai amasum security gi wafam gi wangmad yumlonari ba ngamkhai da leiriba misa miyam gi modern international boundary leitringi matamdigi ngamkhai da leiriba kanglup furup singna ethnic cultural linguistic amadi historical gi oiba mari singna saruk yamina ba ngaktani hari panma yai tha sigi taramathu de Sandel district ki Myanmar ngamkhai gi taina ba kuki singna khundaba khenjang amasum molsam da masing yamlaba khul singa sigi khunja singa loinana khulgi sip singna lu singduna hauju Myanmar amasum India ni gi boundary realignment tawda India gi oina Sandel district ki border ga taina na leiriba khul khara gi lamsing Myanmar pi ki bi yana leiriba sigi mayukta mafam adu gi lammaset ama phawba mangba yaro hena khongjang sangsin ki ba leikhrabani laingakna namduna census tawkhiba tarabadi tampaki oiriba assembly seat masing nifu sidagi kungatrat kungani hantharakani sanjoi hanthem lamdam asida laingak kiba government sin hauju phawba census defer tawnaba madi NRC update hana tawnaba warep lawba ngamdribasi lainga asi ireibak iramdam kannaba leidibra natragana mitop sing kan khatnaba leidibra lainga na karamba makhalgi lainga no haujik tawgani hariba census asida yumpham oiduna delimitation adumak tawrakpa tarabadi singda kuki jau singda khundaba mafamdana ehenba assembly seat masing hena hengalakiduna haujik tampaki oiriba assembly seat masing nifu asigi asidagi kungatrat kungani hantharakani haina social activist sanjoi hanthemna hangrakli JFD na paksana sangsilakli ba Manipur NRC update tawdragadi census tawba yaroi no NRC no census haiba khongjangi sarwa moina ngarang kombi bazar social activist sanjoi hanthemgi lising makhada maki frontier organization ama oiriba kombi kendra progressive front silangduna no NRC no census haiba wakalon da yumpham oiduna wakat mifam ama phamki wakat mifam madura sanjoi hanthemna mito khandoktana haibadi NRC update tawduna census tawsin ki batarabadi lamdam asida demographic challenge ama laktuna Manipur yellow ngai degi leiraklaba yellow fruit punamaki lenga rongi subli setmilon inat saktamamadi puwari gi weba subli punamak mitop illegal immigrants na
Khudum Sansin Kiduna, Mamai Tangda Yellow Fruits in Mankrakanaki, Magna Makatana Fundo Kibada, Housik Taugani Hide census Ashida Yumpam Oiduna delimitation Amuk Torak Taravadi, Sing the cookies ocean the Kundaba Mapamdana Ayan by assembly sit missing hena, Hengat Kiduna, Housik Tampaki Oidi by assembly sit missing Nifu Shidagi Kungatret Kunganipan Hantarakani, Aduga, Sing the Kuntragani Kuntragum the Oirakan Hena Pondoki. English Singani Amada Pangtokiba census data singi distriction da Kahena decadal population growth rate Wankat Kiva Equin Ukraine. English Singani Amada Tampaki distriction the Sahitara Hengat Mi Singi Sangda Sada Taragatre Taraganipan Oivida Singi subdivision Mapanda minimum Sada Nifugaruga maximum Nasada Samago Fukumapan Oiduna Mausaga Manada Bamonda Kahena Mimasi Hengalatuna controversial over census report fangkibani madam masina ngasi sangshili ba khongjang asida hausiki phiba masida census tawrabadi koki jau sing kunda ba singi district da mi masing hengat pagi sang asi sada samri sanga yogane ki magna makata na phongdo khibada ngamkhai wang madigi kanglon kaina sangshilakpa mitop miyangi asoba externals aggression ama mayuk naraba phawba asida ngasi lamdam asida laingak liba government asina hausik phawba census defer tawdana madi NRC update hana tawdana warep lawba ngamdribasi lainga asi ireibak iramdam kannaba lairibra natragana mitop sing kan khatnaba lairibra laingak na karama makhalgi laingak no haina hangki census defer Tahodragadi Masa Masagi Saukri Pamda Natana Makoina Bot Lepkadoriba Assembly Constituency du Power Monkey can have a see Makoi Kangpam Topani Madam Masinangasisu Atubuda Langaki Asiet Powerep Lauduna NRC Hana update Tahon Baduga Kona census Tahon Bahabisida Asiet Payumpam Oiba decision Laugadavani Hana Langaki Puling Singshilakli Wakat Mipamaduda ZFD gi Finance Secretary Sunil Karam Kumbi Kendra Progressive Farmers Association gi President Sanasam Dinesh Command and Control Committee gi Thaupu Singamadi Kumbi area gi Mera Pai Vilusing Singamadi Masak Naipa Miyu Kyasu Sarugyaduna Wake Asunganki Kumza English Singaniga Kuntraga Manga Pawbad India na Masagyoiba Space Station Linkatna Tabak Bekat Pahore B. Narayan India na masagyobi space station na malinkhat na bigi may kairom na thabak tawari space station na sigi maming Bhartiya Antariksha Station haina khangna bagaloina kumza English nga ni kuntra ka mga phawd masagyobi space station na establish tawna ba panam thamli haina nga si Indian Space Research Organization ISRO gi chairman Dr. B. Narayan Phongtokrip Gujarat ki Ahmedabad tang si pangtok pa ahum suba National Space Day celebration wangang laduna Dr. B. Narayana India gi space technology de sakolak diba ma di tawbang ngambasing gi matang da miyam na khang laduna phongdok khibada India laibang na hauji miyam gi tamak seba tawno batungan tuan mafam yakai henmada space based application season hari ngasi ekhoina ahum suba National Space Day thoram pangthokli loinana handaki theme innovation collaboration and aspiring for global leadership in the space sector haribasi yamnamak marueba mani magna makata na haikibada India na sai humfuga marigi mamangna masaigoiba space program launch tokraba matunga sidi lam masida tawbang ambakya hengalaktuna pakthok sakturakli sai humfuga marigi mamangda India na space program hawdokraba matunga sidi misa mamagidama arts observations remote sensing technical communication, television broadcasting, tele-education, disaster warning and mitigations, ensuring the safety and security of citizens, navigations, real-time monitoring and tracking yauna tuan bi area yang kaida sap tawbang amneki Narayana Gaganyaan human space pra amusum India gi masai goiba space station yauna India gi tungna pekhalakadaba space program kharagi matangna su wafam kya phongdokhi NRC tawdringai census pangthokpa yaroi haba miyam gi dabi kokizau council na reject tokhi state gi kanglup furup singi organization singna Manipur state ta National Register of Citizens NRC updation hana tawduna ain kaina sangsilakti bi illegal immigrants sing masak khangtoklaba matung census pangtho haina akanba khongjang sing sangsilingai serasida kokizau council KJC na miyam na sangsilakti ba khongjang asibu reject tawraduna Manipur da verify population data gi kuthangda demographic consulting asi hana lusin gadabani hari si India today na
NE da tawba report amagi matung ina COVID-19 pandemic na maram oiraga English ngani ga kunga matugi census delay tawduna laklaba matung housing state asiki oina schedule tawriba decennial census asi welcome tawi hairuduna Manipur thokliba conflict asigi manungsana population amasum demographics singi matangna laidiba claims singa si yenglaga manung mapa naidana census exercise tawba mathok ta heri council asina verify tawraba data singa yumpham oiraga state asida delimitation tawba support tawi hairuduna khongtha asina fair oina representation tawda mating pangani hari NRC ki matangna palladuna council asina hai NRC updation tawba si national exercise ni kanagumba community natragan state government na tokhaiba NRC updation tawnabagi maning tamna phirep lawba yadi hari news agency asigi matung ina KZ sina national NRC implement tawnabagi damak Manipur base tawba group natragana state government singda matam lepnabagi damak legitimate basis laitri hari census tawdringai NRC hana tawnaba dabi singasi koki zau community da thamliba allegation amasum speculation singda yumpham hoiri asigumba claim singasi census ki kuthangda generate tawba official demographic data da assess tawpham thu hari census 2027 loisinduna population tawraba matung NRC pangthoknaba dabi tawraduna census tawduna NRC pangthoklabadi madugi result adu premature amasum unjustified oigani hari KZ sina Assam na pangthukiba NRC ki matung tarakpada lakiba issue sing palladuna Assam state ki oina NRC si English nga magsama panga maudraga mangagi Assam accord ki makara pangthukiba NRC aduna final list miyoi lak taraga mapalom khandoki masina maram oiraga legal challenge amadi foreigner tribunal da appeal kaya marum panduna lairi hari Manipura siguma NRC exercise tawba pamliba singna tungda tholakadaba complexity implications sing amasum consequences munna khanthaw sungani hari KZ sina makhatana mari lenaba stakeholders sing Manipur athingba yauduna makhatana census ki exercise sing sathanduna NRC ki matangda central government ki authorities sing bu ikai khunna bot kadaban habaga loinana demographic issue si communal propaganda amadi victimization tawbara sijanadana wa appeal tawri hanasu news agency sina report tawri NIA na fakiba UKNA gi finance September 3 phaba Guwahati Central Jail da judicial custody remand pikri Trong law with the bomb attack sathaduna sahi nauriba angang masinwa pa ani hatpada senai haibigi maralda thaudo asibu thijiliba National Investigation Agency NIA na pharaba koki militants group United Koki National Army UKNA gi finance ni haiba as palal thadau Allies Lalboy Singson Matangtha September 3 phawba Guwahati Central Jail Judicial Custody remand pikri as palal thadau Allies Lalboy Singson asi virtual mode ki kuthang NIA na thasi kunga mathuida NIA special court to the putoktuna prosecution na accused asi Manipur leiba jail da thamba haibasi hauji oiriba security ki phibam amadi laidiba tension sing asi da khudong cha da laigani haina submission tokhi swari Yellow missing the NRC demand tauri koki sing na pamdri kum sing English sing amag samapan gi yankhai ga mathuida base year oidun NRC Chatharadi koki sa da marfu foreigner oigani khamjal yen Manipur Yellow Mission National Register of Citizens NRC pangthokadabani haina akanba demand tauri India legana pangthokpa horaba census 2027 Manipur goina yeithoktuna thamlaba matung NRC hana pangthokadabani matam sangna yumlo nariba leibak Myanmar da irang leibana maram oiraga miyoi lising kya Manipur sangsilakibadu mayek sina khangdo haudrabadi lamdam asigi citizen oisin kibi yai NRC pangthokna census sathadrabadi hariba mitop sing adu lamdam asigi citizen oikhiduna yellow missing gi sakthungda khutthingzilakani haibigi mi paibalai masina maram oiraga Manipur gi yellow missing na census pangthokthringaida NRC sathagadabani haina demand tawduna lakli demand asi lenga nosu yaning utpaga loinana MLA gi team ama Delhi da thaduna BJP central leaders sing unana wamadi NRC pangthokna ba taksin khibagi thabak singbu satharakli madura natana chief minister yumnam khemsana NRC ki wafam asi assembly da puthok tuna khanagani haibu wafam su fongdok lekri nakala maram na koki zawgi zawni haibe sing NRC pangthokna ba demand tori ba si maram sati sentana pekhat lagli ba census ki thabak thoram sing da ayat papi ba sumroi haidi koki zaw sing NRC pangthok haning da gi maram sauna leidi Zomi furup ki oiba es khamjalian ngaiti ko amasum ke
Bungza Mawina Iba, The Indigenous Zomi have a Leirek Amagi Lamai, Samaga Maudraga Mangada Kariguma Manipura, Kumsing English Amaga Samapangi Yankaigamatu, the base here Oidana, NRC Pangtula Badi sing the Kundari tribal population Gisada Marfudi, Lamdamasigi citizen Oipa Pangrui, Makoi foreigner Oina Lokragani, Registry of Census 1951 Gi, Section 2 Clause B Gi Matungina, Mapanagi Sanction Passing foreigner ni Logani Haina, Mayexing Napali, Machina Maram Oiraga Kukizo. Council na Manipur gi miyamgi akanba demand ama oiba NRC yaning da bafungdorakani ngasi zo council na thadorak pasiol hai covid pandemic lakhiba na maram oiraga census 2021 si ngasi phawba pandaduna laidi handak India lengak na census 2027 pangthok na bathorang torakli basi taran oi manung mapa naidana census exercise tohanba mathok tai Assam na kumsing English nga magasamapan ga maudraga mangana satakiba Assam Accord ki matungna pangthokiba NRC gi final lista mioi lak taraga mapalom khadokhi maduna maram oiraga singnaba kya lakhi foreigner tribunal da appeal toraktuna sayenaba kaya thoktuna laigi Manipur NRC exercise tawba pamliba singna tungna tholakpa yaba hena sabu wathok mari leinaba complication amasum consequence muna khantauba mathok tai Sursampur nauna laisa sandorakpaitigi mi painadingaida dengue na sahi tarahumdagi nupa masa masiri Sursampur district ki Bongpi village ta nauna laisa sandorakpadigi miyoi nifu yankai rom hena layong khangdana narakpadigi miyami painaringaida dengue na sahi tarahumdagi rom rongi nupa masa ma laikhidri sahi sigi oina dengue laisa na Sursampur da laikhidaba miyoi sina ahan moiri laikhidraba nupa masa chi Sursampur gi New Lamka gi Balbeng dagi ni class 6 tamliba mahiroini nupa masa sini school satlingaida lambi da yamna kanna lehok torakpadagi Sursampur district hospital laikanaki aduba hospital laikana banang dingaida laikhidapani laikhidrabagi haksang adu ngasi New Lamka cemetery lairon changkri dengue laisana sahi tarahumdairom suraba nupa masa laikhidraba thauto matung ngasi malaria department na New Lamka gi Balbeng area da makhatana dengue laisa sandoraktana ba thermal fogging machine sijinaduna fogging kapthokhi Sursampur da hausik kang dagi sandorakpa dengue gi virus asi yamna mi paingai oiba tangkak ama yauri mari lainaba department ngasi nauna dengue gi positive case kungani thoi confirm tawkibaga loinana sai asida district asida dengue na naba mi gi masing asi satre ka yankhai gi ni thoi sure mamang sai district asida dengue gi positive case puna sahunga kunthra ga ni thengna khena su paw stapali